Wari asi Pinky Januna thabirakpani mahaki manama laikhidabagi warini wari asi taminasi. Aikhoi imungi member marini ai dada inama amadi dadagi machanupa aduga aiga dadaga pokpa ima babadi aina class 10 karakpada laikhidre accident amada aikhoi dadana aibu warasu wana class BA faudi tamhalai haujikpudi ai government school gi oja amadi oijare aikhoi baba mama laikhidaba matamduda aikhoi imung yamna wakhi dadana aibu mi ama oidaba yaroi haina afang thabak suraga aibu lairik tamhalai matamsida aikhoi dada class 12 kare imungi laita laira mayamsi ubada class 12 ki exam thadadana lairik tamba adum tokre sengna hairabada dada ibani cheng laitabagi lapoi charaga punsiga leminaki aduna aikhoi dada si yamna nungsi ibung amani haibada matik chai ngasi fawba ai yum pandana lairi pangi sukhande maramdi dadagi mateng panglaga lainingi asom tawdana ai oja oirakpadagi aikhoi yumsi khara mangan fangba horai maruk mataiga yausandana adudagi aikhoi giet mayada seng hawai gi dukan ama phammi aduna dadana senai sahi amagi matung aikhoi dada nupi thire macha nupa ama yaure tha manga suda ngairi aikhoi inamasu masak yam fajai moirang ningoni mabuk mapau yamna fai magi bu nga phaba yam pamjai nong kitang taba yadi labukta chatlaga in singusi hekta hai numitsi nong yam kanna tai inamasu masa kaya ngamdi inamana aingonda labukta in chingusi hairei aina inama kona chinglo indo nasaga ngamdabani amuk to sallaga mayam punna waminani inamana mu hairaki Pinky karimta tawroye kok kharaga ngawne goli charaga adum phajakhinida aina inama dada uraga amuk saibini haibani ai budi karimta kaidi inamana dada do ai haige aina inama dadana yaradi chasi aduga dadana yadadi taliko talaksida aikhoi dada dukandagi imungda changai paisa choiba khara laugena dadana karino nachinanaw ngangnarido nare hairadi tumlaga leiba kaidauge nong taba sida nga phaba chaningi oiramnine inamana hoiba ado yam kanna naba natti amuk anirak chingluraga laageba dadana fare aduga horen ahingda anaba henjalega hairagadi aidi yaroi dabaniko inamana yam kanna naba natte hairaga goli charaga adum phabasibu ado angangdo phawungda tumtum hobaniko dadana hoi chatluro yam thuna lau haidi haide Pinky nangsu chato natra aina hoi tamo ado inamase dadana nungdi nungsibajani aidi yarak aroidra khallubani dadana angang nang chai lakani se aina chai laktringaida ai hana amukta chalhaukhige masi hairamlaga inamaga aiga inchingba lai labukta insi ahanba chingba sida ngasi prik sawi aina inamana aingonda hairaki Pinky aidi nga hapnaba kon porakpa kaure nang khara larugera ngasidi nga yam phado mali aina hoi inama aidi kibu kesalaeda ngasigi nga khulat sidi inamana kiruno he nong khara tabagi taurini
ꯑꯩꯈꯣꯏ ꯂꯥꯛꯑꯝꯗꯗꯤ ꯉꯥ ꯃꯌꯥꯝꯁꯤ ꯐꯥꯔꯝꯃꯣꯏ ꯈꯔ ꯊꯨꯅ ꯆꯦꯜꯂꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯣꯜꯂꯒ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯩꯅ ꯍꯣꯏ ꯏꯅꯝꯃ ꯑꯩ ꯆꯠꯂꯦꯀꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯩ ꯉꯥ ꯍꯥꯞꯅꯕ ꯀꯣꯜ ꯂꯧꯕ ꯆꯦꯜꯂꯤ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯀꯣꯟꯁꯤ ꯂꯧꯔꯨꯔꯒ ꯆꯦꯜꯂꯛꯄꯗ ꯅꯣꯡ ꯃꯔꯛꯁꯤꯗ ꯂꯝꯕꯤꯗ ꯈꯨꯗꯤ ꯊꯤꯔꯒ ꯇꯨꯁꯜꯂꯤ ꯈꯣꯡꯕꯤꯁꯨ ꯀꯥꯏꯔꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨꯗꯒꯤ ꯅꯥꯔꯁꯨ ꯅꯥꯅ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ ꯏꯅꯝꯃ ꯏꯅꯝꯃ ꯀꯧꯔꯒ ꯏꯅꯝꯃꯗꯨ ꯏꯟꯒ ꯄꯨꯂꯞ ꯈꯣꯡꯕꯥꯟꯗ ꯃꯃꯥꯏ ꯎꯞꯁꯜꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯃꯗꯨ ꯎꯕꯗ ꯈꯣꯡꯕꯥꯟꯗꯨꯗ ꯆꯣꯡꯊꯔꯒ ꯏꯅꯝꯃꯗꯨ ꯀꯟꯐꯥꯟꯗ ꯆꯤꯡꯈꯠꯂꯛꯏ ꯑꯩꯅ ꯀꯞꯄꯒ ꯏꯅꯝꯃ ꯃꯤꯠꯄꯥꯡꯉꯨꯁꯤ ꯅꯪꯕꯨ ꯉꯥ ꯐꯥꯅꯕ ꯀꯣꯟ ꯄꯨꯔꯛꯎꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯗꯥꯏꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯕꯨ ꯀꯔꯤꯅꯣ ꯗꯗꯥꯒ ꯅꯅꯥꯎ ꯃꯆꯥꯗꯨꯅꯁꯨ ꯏꯅꯝꯃꯕꯨ ꯂꯥꯛꯄ ꯉꯥꯏꯍꯧꯔꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯎꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯑꯃꯈꯛꯅ ꯏꯕꯦꯝꯃ ꯄꯤꯡꯀꯤ ꯅꯅꯝꯃꯁꯤ ꯍꯧꯒꯠꯂꯛꯑꯔꯣꯏ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯌꯨꯝꯗ ꯄꯨꯈꯠꯅꯕ ꯇꯧꯔꯁꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯃꯌꯥꯝ ꯇꯧꯔꯒ ꯏꯅꯝꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯕꯨꯛꯇꯒꯤ ꯌꯨꯝꯗ ꯄꯨꯈꯠꯂꯛꯏ ꯑꯩꯈꯣꯏ ꯗꯗꯥꯁꯨ ꯃꯥꯒꯤ ꯃꯆꯥ ꯅꯨꯄꯥꯗꯨꯒ ꯌꯨꯝꯒꯤ ꯃꯥꯡꯈꯣꯟꯗ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄ ꯎꯕꯗ ꯗꯗꯥ ꯏꯉꯛ ꯉꯛꯑꯒ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯏꯅꯝꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯒ ꯃꯥꯡꯈꯣꯟꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯑꯒ ꯑꯩꯉꯣꯟꯗ ꯗꯗꯥꯅ ꯍꯥꯏꯔꯛꯏ ꯄꯤꯡꯀꯤ ꯅꯅꯝꯃ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛꯇꯪ ꯍꯥꯏ ꯈꯨꯝꯃꯣ ꯅꯕꯥꯅꯤꯕꯨ ꯉꯥ ꯐꯥꯔꯨꯅꯤꯅ ꯆꯠꯈꯤꯗꯥꯏꯅꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯞꯅ ꯗꯗꯥ ꯏꯅꯝꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯋꯥꯁꯤ ꯍꯦꯛ ꯇꯥꯕꯗ ꯗꯗꯥ ꯏꯅꯝꯃꯒꯤ ꯃꯈꯣꯡꯗ ꯀꯣꯜꯂꯒ ꯏꯅꯝꯃꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ ꯊꯣꯏꯕꯤ ꯅꯃꯤꯠ ꯄꯥꯡꯉꯨ ꯅꯪ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯑꯉꯥꯡ ꯃꯆꯥ ꯁꯤꯒꯤ ꯈꯜꯂꯨ ꯃꯃꯥ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡꯁꯦ ꯀꯅꯥꯅ ꯂꯩꯍꯧꯒꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯅꯝꯃꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯑꯩ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯂꯨꯈꯥꯛ ꯆꯪꯒꯨꯝ ꯍꯩꯗꯣꯛꯄ ꯃꯅꯤꯡ ꯊꯣꯡꯁꯤꯗ ꯊꯣꯛꯂꯛꯄꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯩꯒꯤ ꯅꯥꯀꯣꯡꯒ ꯄꯤꯡꯀꯤ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯑꯩ ꯃꯅꯤꯡꯗꯒꯤ ꯂꯩꯊꯣꯛꯑꯒ ꯌꯦꯡꯂꯨꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯝꯃꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯃꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯀꯤꯆꯟꯗꯒꯤ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯗꯗꯥꯅ ꯄꯤꯡꯀꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯆꯦꯟꯖꯜꯂꯛꯏ ꯑꯩꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯩꯅ ꯗꯗꯥ ꯏꯅꯝꯃꯗꯣ ꯑꯩꯈꯣꯏ ꯃꯅꯤꯡ ꯊꯣꯡꯗ ꯂꯦꯞꯂꯒ ꯂꯩꯍꯧꯋꯦ ꯗꯗꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯤꯡꯈꯩꯔꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯩꯈꯣꯏ ꯗꯗꯥꯗꯨ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯇꯣꯁ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯈꯤ ꯑꯗꯨꯒ ꯑꯩꯗꯤ ꯀꯤꯃꯟꯈꯤꯗꯅ ꯑꯩꯒꯤ ꯐꯃꯨꯡꯗꯒꯤ ꯃꯆꯤ ꯁꯨꯛꯂꯦꯡ ꯂꯦꯡꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯗꯗꯥ ꯑꯩꯒꯤ ꯔꯨꯝꯗ ꯆꯪꯉꯛꯏ ꯗꯗꯥꯅ ꯍꯥꯏꯔꯛꯏ ꯃꯅꯤꯡ ꯊꯣꯡꯗꯗꯤ ꯀꯅꯥꯝꯇ ꯂꯩꯍꯧꯕ ꯎꯗꯦ ꯅꯪꯒꯤ ꯃꯤꯠꯇ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯅꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ ꯅꯕꯨꯡ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯣ ꯑꯩꯅ ꯍꯣꯏ ꯗꯗꯥ ꯑꯗꯣ ꯗꯗꯥ ꯑꯉꯥꯡ ꯃꯆꯥꯁꯤ ꯉꯁꯤꯗꯤ ꯑꯩꯒ ꯇꯨꯃꯤꯟꯅꯍꯧꯔꯒꯦ ꯃꯔꯝꯗꯤ ꯑꯩꯒ ꯇꯨꯃꯤꯟꯅꯔꯒꯅ ꯑꯉꯥꯡꯁꯤ ꯀꯞꯄ ꯈꯔ ꯐꯩ ꯗꯗꯥꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯄꯣꯊꯥꯔꯨꯔꯒꯦꯀꯣ ꯀꯥꯡꯒꯟꯒꯁꯦ ꯐꯖꯅ ꯌꯦꯞꯁꯜꯂꯣ ꯏꯕꯦꯝꯃ ꯑꯩꯅ ꯍꯣꯏ ꯗꯗꯥ ꯉꯥꯏꯍꯥꯛ ꯇꯨꯝꯊꯕ ꯍꯧꯕꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯈꯪꯂꯥꯎ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯏ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯎꯏꯔꯨꯝ ꯇꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯂꯩꯀꯥꯏꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅ ꯇꯥꯂꯛꯁꯤꯗ ꯑꯩꯈꯣꯏ ꯗꯗꯥꯅ ꯑꯩꯕꯨ ꯄꯤꯡꯀꯤꯅ ꯀꯧꯔꯛꯏ ꯑꯩꯅ ꯗꯗꯥ ꯇꯥꯏꯌꯦ ꯀꯔꯤ ꯍꯥꯏꯒꯦ
ꯗꯗꯥꯅ ꯂꯩꯀꯥꯏꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯈꯪꯗꯦ ꯈꯪꯂꯥꯎ ꯂꯥꯎꯔꯤꯁꯦ ꯑꯩ ꯑꯁꯥꯏꯕꯨꯛꯇ ꯊꯣꯛꯂꯒ ꯌꯦꯡꯂꯨꯈꯤꯒꯦ ꯊꯣꯡꯗꯣ ꯂꯣꯟꯖꯟꯕ ꯀꯥꯎꯅꯤꯀꯣ ꯑꯩꯅ ꯍꯣꯏ ꯗꯗꯥ ꯑꯩ ꯂꯣꯟꯖꯜꯂꯒꯦ ꯗꯗꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯊꯣꯡ ꯂꯣꯟꯁꯜꯂꯝꯂꯒ ꯑꯩꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯑꯃꯨꯛ ꯆꯪꯉꯛꯏ ꯗꯗꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯈꯪꯀꯞ ꯀꯞꯄꯛꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯉꯥꯡꯁꯤ ꯀꯣꯟꯁꯤꯟꯕꯤꯔꯒ ꯊꯦꯝꯃꯤ ꯇꯂꯛꯁꯤꯗ ꯑꯩꯒꯤ ꯔꯨꯝꯗꯒꯤ ꯊꯣꯡꯅꯥꯎꯗ ꯈꯪꯍꯧꯗꯅ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯊꯤꯜꯂꯛꯏ ꯑꯩꯗꯤ ꯑꯩꯈꯣꯏ ꯗꯗꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯗꯗꯥꯅ ꯀꯧꯏ ꯁꯨꯀꯨꯝ ꯈꯨꯝꯂꯛꯇꯦ ꯑꯩꯅ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯒ ꯍꯦꯛ ꯇꯧꯕꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗꯒꯤ ꯄꯤꯡꯀꯤ ꯅꯅꯝꯃꯅꯤ ꯊꯣꯡ ꯍꯥꯡꯉꯣ ꯑꯉꯥꯡꯗꯣ ꯃꯕꯨꯛ ꯂꯥꯝꯃꯝꯃꯅꯤ ꯃꯕꯨꯛ ꯑꯃꯨꯛꯇ ꯄꯤꯊꯛꯀꯦꯅꯦ ꯍꯥꯏꯔꯛꯏ ꯑꯩ ꯏꯅꯝꯃꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯃꯛꯏ ꯀꯤꯃꯟꯈꯤꯗꯅ ꯑꯩ ꯋꯥ ꯀꯔꯤꯝꯇ ꯉꯥꯡꯗꯅ ꯑꯉꯥꯡ ꯃꯆꯥꯁꯤ ꯀꯣꯟꯖꯜꯂꯒ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯇꯥꯁꯜꯂꯒ ꯂꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯍꯌꯦꯡ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯀꯥꯏꯅꯔꯁꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯀꯥꯏꯅꯔꯁꯤ